ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯕꯤꯖꯟꯗ ꯀꯨꯀꯤ ꯃꯥꯔꯅꯤ ꯊꯥꯖꯕ ꯂꯝꯍꯦꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯟꯖꯦꯟꯅꯈ꯭ꯔꯕ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯕꯒꯤ ꯀꯥ ꯍꯦꯟꯕ ꯊꯧꯗꯣꯛ ꯃꯈꯥ ꯆꯠꯊꯔꯤ ꯍꯧꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1:30 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯑꯍꯧꯕ ꯃꯈꯣꯜꯒ ꯂꯣꯏꯅꯅ ꯃꯩꯇꯩꯒꯤ ꯌꯨꯝ 2 ꯑꯃꯁꯨꯡ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯒꯤ ꯌꯨꯝ 1 ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯒꯣꯈꯥꯜꯗ ꯂꯩꯕ 39 ARꯒꯤ ꯀꯦꯝꯞꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 1 ꯆꯠꯂꯒ ꯂꯩꯕ ꯃꯥꯏꯕꯝ ꯆꯥꯎꯔꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯐꯥꯔꯝ ꯀ꯭ꯂꯕ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ ꯑꯗꯨꯒ ꯍꯔꯤꯅꯒꯔꯗ ꯂꯩꯕ 𝗫 ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯁꯨ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯒ ꯊꯨꯒꯥꯏꯔꯝꯂꯦ ꯍꯥꯏꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯨꯡ 2:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯕꯨꯇꯥꯡꯈꯜ ꯀꯨꯟꯖꯕꯣꯟꯗ ꯂꯩꯕ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯄꯤꯡꯀꯤ ꯗꯦꯕꯤ ꯆꯍꯤ 39 ꯃꯄꯨꯔꯣꯏꯕ 𝗬𝗡𝗏 ꯆꯍꯤ 94 ꯀꯧꯕꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯒꯤ ꯌꯨꯝ ꯑꯃꯁꯨ ꯃꯩ ꯊꯥꯗꯣꯛꯂꯝꯈꯤ ꯍꯥꯏꯔꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯕꯤꯖꯟꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕꯁꯨ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯂꯟ-ꯊꯨꯝ ꯉꯥꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯃꯤꯆꯝꯁꯤꯡ ꯀꯔꯝ ꯍꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯤ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯂꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯃꯁꯛ ꯃꯃꯤꯡ ꯍꯥꯏꯗꯣꯛꯅꯤꯡꯗꯕ ꯈꯨꯟꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯗ ꯐꯣꯡꯗꯣꯔꯛꯂꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯕꯤꯖꯟꯗ ꯀꯨꯀꯤ ꯃꯥꯔꯅꯤ ꯊꯥꯖꯕ ꯂꯝꯍꯦꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯟꯖꯦꯟꯅꯈ꯭ꯔꯕ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯕꯒꯤ ꯀꯥ ꯍꯦꯟꯕ ꯊꯧꯗꯣꯛ ꯃꯈꯥ ꯆꯠꯊꯔꯤ ꯍꯧꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1:30 khara helakpa matamda ahouba makholga loinana maitegi yum 2 amasung Bisnupriyaги yum 1 mai thadokre hairi Gokhalda laiba 39 ARgi kemtagi kilometer 1 chatlaga laiba maibam chauren kongba miyoy amagi farm club mai thadoklamle aduga Harinagarda laiba 𝗫 kongba miyoy amagi yumsu bom pokhai halaga thugairamle hairi madugi matung pung 2:30 taba aduwaida Butangkhal Kunjabonda laiba Khwairapam Pinky Debi chahi 39 mapuroiba 𝗬𝗡𝗏 chahi 94 kongbi Bisnupriyagi yum amasu mai thadoklamki hairi Borobekra sub division da Central Force sing amarang kaina leirabasu micham miyamgi lanthum ngakpa ngamdribasi karigino asumna tawrabadi micham sing karam haina mafam asida leigini haiba wahang kaya hanglakli mari leinaba authority singna midyeng changbiyu haina masak maming haidokningdaba khunja singna aikhoi gi paumida fongdorakli